Satyabarta leader ohenbagi wafam da Biren Pokhum piyu yakidre lengak semnaba BJP gi MLA sing amato ina punsin na renong thungbam Biren Manipur da miyam gi lengak ama semnaba legislature sing amato ina punsin le haininga sim fal gi thamban sanglen da pangthok pasama yangkhai suba bande mataram gi thorom yaw balak pada hana gi chief minister nong thungbam Biren na phungdokre leadership ki matang da khenaba leiriba BJP gi MLA kharna ano balengak sembagi matang da phungdokhiba wafam maru oina hojik leiriba Manipur legislative assembly gi speaker bu ano balengak ki lusingbu oina khalle haibagi wafam asi matang da pawmi sing hangbada su en Biren na pokhum pikide lebaga sigi national song oiriba bande mataram gi sahi samagi yangkhai surakpaga loina India gi mafam sinba thungna pangthok leba commemoration day gi thauram Manipur gi oina su BJP gi party oiriba thamban sanglen da pangthokhi wahang amagi pawkhom da en Biren na hai sambit patra yauna party gi lusingba khara lakani haiba wafam adu hanadiki hauna khanga lakiba laikrabani madu anau wafam amanate hairi mayum makai thadok tuna tongan ba relief camp sing sang jefum loduna lairiba internally displaced IDP sing ki matang da hanagi chief minister en Biren na makha thana hai miyam gi oibelengak ama amadi president rule gi marakta khenaba leiba maram na miyam amadi IDP sing ki oiba thabuk thoram sing da matam thin thaba yawraba su lengak londa ningthina khang hairaba state asigi governor na miyam gi yaifana ba soidana silakani haiba gi thajaba lei masigi su mathak talenga ki tongan ba department sing da thabuk tawriba official sing na IDP gi oiba thawrang ama paikhalakpa matam da makhoi gi awab khangbiduna thabuk tawbo mathau tai loina IDP sing bu matam ki oina relief camp sing da satuna lenga ki mi sing lakte haiba gi wakat lehendana ba mari lena ba department sing na mideng sangpham thogi haina su mahang na phumtok Russia da MBBS tamba India macha ama Sina Fangle Russia gi ufada leiba Buxar State University da MBBS degree tamba masagi kunga matri suraba India macha ama Sina Fangle hairi IANS ki report matuk ina Ajit Chaudhary kobo medical tamba mahiroi adu thiba khangdana leirakibani October kunda Russian police na mahiroi adu gi jacket amasung mobile phone asingba potlam khara ufada leiba turel amagi manakta gi phangki pung khara kanaraba mahakna tungkiba khongup sumafam adu dagi phangba ngamki October 18 gi numitang pung 13 dagi thiba khangdana leirakiba mahiroi adu mahak leiminaba singna phangtorakpagi matung inadi hostel gi warden dagi sangom loba chatkhraga amuk hanna halakhidabani hairi Thailand da sensin kiba India macha sani ki humdra aeroplane da hondorakre Myanmar gi Meeoi region da cyber scam center sing da military junta na richa tharak padagi na thoktuna Thailand da gi mass shot town da sensin kiba India macha sani gi humdra aeroplane da hondorakre Bangkok da leiba Indian embassy amadi Chiang Mai da leiba Indian consulate na khusamnarga nupi kunga taruk yauna India macha sani gi humdra hondorakibani Meeoi sing adu Indian Air Force ki flight ani da hondoraki official source amagi matung ina India macha sing adu logi wangbada ngamkai na thoktuna Myanmar dagi sensilagi haibagi maralda Thai authority na phajinduna thamkibani Royal Thai government gi tongan ba agency sing gawari sanarba matung de Meeoi sing adu asoy ngam yaudana India da purakibani haina Indian embassy state amana phungdorakli National Song Bande Mataram saklakwa sahi chama yangkhai subagi thoram pangthokre chawkhatpa India henaba pumnamang honaminase haina governor Ajay Kumar Balana miyamda appeal tawkre Central government na tungi asan mideng amaga loina na paikhaliba Viksit Bharat 2047 ga iroina chawkhatpa iramdam lepsaba ngamba leibak ama oina pumna honaminase haina Manipuri governor Ajay Kumar Balana phungdokre leibak asigi national song oiriba Bande Mataram gi sahi chama yangkhai surakpaga mari leina leibak sinba thukna pangthokleba commemoration day ga mari leina Manipur lengak na sinduna palace compound leiba Manipuri State Film Department Society MS FDS auditorium da pangthokpa thorom da mahang wafam asi phungdokibani leibak asigi tongan be state ke agriculture and dasing su utkibaga thorom adu da Langthaban Assembly constituency gi MLA Karam Syam Pachoy Assembly constituency gi MLA Sapam Kunjakeswar Nambol Assembly constituency gi MLA Thaunaujam Basanta Kumar amadi Manipur gi Chief Secretary Punit Kumar Goyal yauna makok thongbu official kayana saruk yaki thorom aduga mari lenin Manipuri governor Ajay Kumar Balana makhata na hai leibak asibu matam amu oina punsinduna punbagi kholau am purakna bhotna bata asauba thawna pi kiba isai asigi saisak asiga leibak asiga hena mapangan kangkat handuna saukhatpa marom dom lepchaba ngamba leibak amu ohenbada ikoi punna thaudang lobinasi National Song oiriba Bande Mataram gi sahi chama yangkhai surakpagi mari leinaba ngasi pangthokliba thorom asida irebak iramdam asibu ngakpada ikoi punna thaudang lobinasi haina wasak minasi ireibak iramdam asibu kanbada asauba thaudang lawkhiba athauba singbusu ningsing minasi makoina pamjaram pa wakhalon adu thabuk to onthoknaba ikoi punna honna minaba tangai phade haibu wafam suphangdoki tongan ba district headquarters sing da su national song oiriba Bande Mataram ge sahi chama yangkhai surakpagi kumon thauram pangthoki Kaksing district ke oina district asigi deputy commissioner Rohit Anand IAS na atai official sing ga loina na DC
ऑफिस कॉम्प्लेक्स की कॉन्फ्रेंस हॉल थौरम असी पांगथोखी फेरजोल डिस्ट्रिक्ट असु डिस्ट्रिक्ट एडमिनिस्ट्रेशन फेरजोल नसिंदुना डीसी ऑफिस की कॉन्फ्रेंस हॉल डिप्यूटी कमिश्नर मनुआ सिंबलु सिंगदुना थौरम असी पांगथोखी थौरम अदुदा प्राइम मिनिस्टर नरेंद्र मोदी ने नेशनल की थाकता न्यू दिल्ली दा पांगथोकपा थौरम द मियाम द पीबु वरुण लाइव ओइना संदोक्तुना ताहनखी नेशनल इंस्टीट्यूट ऑफ टेक्नोलॉजी मणिपुर नसु बंदे मातरम की सही चाम यांखै सुरकपगी निंगसिंग थौरम पांगथोखी मी फाबदा 21 ना खंगदबा लोलदा फाबगी मरम ओइना पीगदबनी मी फाबदा 21 अदुना खंगदबा लोलदा फाबा मरम पीबा मथौ ताइ फाना यामना तमथिबा क्राइम दा सेनबा मिसक ओइरबसु करी मरम गी माकु फारिबनो हाइबदो अइबा ओइना पीगदबनी हाइना सुप्रीम कोर्ट ना फोंदोखरे चीफ जस्टिस ऑफ बीआर गवाई अमदि जस्टिस एजी मसीगी बेंच ना हाइकी अकनबो मतम गी मरम दा पी फारिबदुगी मरम मयक सेंगना खंगनगदबनी मजिस्ट्रेट की ममांग दा रिमांड प्रोसीडिंग की दमकता पुथोक्ट्रिंगे की पुंग अनि वालिंगे दा फारिबदुगी मरम सबसाबा खंगनगदबनी एक्विस अदुना खंगदबा लोन दा महाकु फाबगी मरम पीबा यादे इंडियन कॉन्स्टिट्यूशन के आर्टिकल 22 की मतुंग इना कनागुम अम फाबा मतंदा करी मरम की फारिबनो हाइबदु एक्विस अदुदा मयक सेंगना खंगन बतांगाई फदे करीगुम मतिक चाबा मरम अमता पीदना कनागुम मिय अम फाबा तारबदी कॉन्स्टिट्यूशन दा यादबा थोंगनी हाइने लौफम थोगी कॉन्स्टिट्यूशन के आर्टिकल 21 अमसुंग 22 की मतुंग इना कनागुम मिय अमगी पर्सनल लिबर्टी खुद थिंगजनबा यादे मराल की मतुंग इना फाबा तारबसु करी मरम की फारिबनो हाइबदु एक्विस मसादा मयक सेंगना खंगन गदबनी करीगुम कांगलोन असि गांगना सत्रबदे मी फारगा मजिस्ट्रेट की ममांगदा पुथोक्तना जुडिशियल रिमांड लौथबा तारबसु लोने यादबा थवोंगनी लौगनी वाफम असि लेबाक असि की मफम पुनमकता गांगना सटकदबनी हाइना सुप्रीम कोर्ट की बेंच अदुना फोंदोखी कुमजा 2024 की जुलाई थादा मुंबई दा थोखिबा हिट एंड रन की थौदोक अमगा मरी लेनिन सथरकपा केस की वेल दा सुप्रीम कोर्ट ना वेल असि फोंदोरखिबनी जस्टिस एजी मसीने कोर्ट की वेल अदु पांगथोकलदुना हाइ की लॉ इन्फोर्समेंट एजेंसी ने कनागुम मी अम फाबा मतमदा करी मरम की फारिबनो हाइबदु एक्यूज मसादा मेक सेंगना खंगहन बाहाइबसि कॉन्स्टिट्यूशन की आर्टिकल 22 ऑफ 1 दा मेक सेंगना याउरी फन तमथिबा क्राइम दा सेने हाइबा तारगा सु मतिक सापा मरम अदु अइबा ओइना मसादा पीद्रगदे मी फाबा यादे करीगुम्बे एक्यूज अदुना इंग्लिश लोन खंगदबा मिसक ओइरबदी मिय अदुना इराई लाइना खंगबा ngamgadaba लोन दा फाबगी मरम अदु मयक सेंगना इरगा खुसिनगदबनी क्राइम अमदा चेने हाइबगी दमकता अइबा चेरोल अमता पीदना कनागुम मी ओबु हेक्तमक फाबा हाइबसि लोगी मयोक्ता लैबा थवंगनी लॉ एन्फोर्समेंट एजेंसी सिंग तांगाई फदना मियबा अमा फाबा मतमदा फारबे मिय अदु मजिस्ट्रेट की ममांगदा पुथोकदबा पुंग अनि वालिंगैदा महाकु फाबगी मरम अदु अइबा ओइना मसादा पीगदबनी मालेम ने बिहार बियाम की पुकनिंग चिंसिनख्रे जमा मस्जिद थौनीख्रे ट्रांसजेंडर सोशल एक्टिविस्ट मलेम थोंगाम साइक्लिंग फॉर मणिपुरी पीस हाइबा थीम दिल्ली दगी मणिपुर तमना शांति की पाउजिल पुदुना साइकिल दा खुंगसा लखिबगी सरुक अम ओइनगासी बिहार की कोनुंग पटना दा लेबा स्टेट अदुगी लेजिस्लेटिव असेंबली ममांग द मियाम की पुकनिंग चिंसिनख्रे बिहार एंड मणिपुरी टुगेदर फॉर पीस एस वन नेशन हाइबा थाबा प्ले कार्ड पाइदुन असेंबली ममांग द लेपखिबगा लोइना मणिपुर दा हौजिक थोकलेबा वाथोक असिगी मतांग द मफम अदुगी मियाम द वरी सानारबा मतुंग न्यू मार्केट पटना जंक्शन दा लेबा जमा मस्जिद संगदुना थौनी जखी मलेम थोंगामना मफम अदुदा थुंगलारि हाइबा पाउताबदगी ससिबलाया पुलिस की टीम अमना महाकु तारामना ओखि महाकना तोंगान तोंगानबा लाइनिंग मरी लेनबा मफम सिंगदसु संगनी हाइरि अदुगा वेल कटी की एडिटोरियल दगी खुचरके मणिपुर अनौब लेंगाक लिंगनबा थौरांग एमएलए मसिंग सुरगसु लेंगाक सेमहनगनी थाजनिंगाई ओइदे मणिपुर सस्पेंडेड एनिमेशन थमलकपा था निपान की नुमित कुनगा मरीनी सुख्रे कॉन्स्टिट्यूशन की मतुंग इन स्टेट अमदा प्रेसिडेंट रूल थंबसी था तरुक तगी हेना थमगे हाइबा तारबदी पार्लियामेंट की अयाब लौब चंगी अहानबा था तरुक पीआर थंबगी अयाब पीख्रबा तुंगदा अतोपा था अहुमगी मतम लोइगदबसी कुमजा 2026 की फेब्रुआरी 13 जनी हाइबदी ngasi पारगा था अहुमगा नुमित तरुक नि खक्तमक नाइरे अतोपा था तरुक अमा अमुक पीआर संगदोकले हाइबा तारगदी पार्लियामेंट की अयापा अमुक लौगनी जम्मू एंड कश्मीर सही अहुम फावा पीआर एक्सटेंड तौरगा चटखी मदुगी मतुंगददी पीआर संगदोकपा यारोय हाइदुना सुप्रीम कोर्ट ना थिंग थमलखी हौजिक सस्पेंडेड तौरगा थमलिबे असेंबली असिगी मतम 2027 की मार्च 13 का मापन लोइरे हाइबदी मार्च 13 मापन की ममांग अनौब लेंगाक अमा थमगदबनी असेंबली इलेक्शन की मतम असी यामना नक्सिलकपना सस्पेंडेड एनिमेशन असी मखा ताना था तरुक संगदोकपगी कानब करी लेरिबगे हाइबगी पाउखुम असी पीबा वागदब मरमना हाउस असी डिजोल्व तौबगी फिवम लाकबा याई मरम अदुना पॉपुलर गवर्नमेंट अमा मियामगसु अथुबा थमनिंगी मरु ओइना मियामदगिसु बीजेपी की एमएलए सिंगना गवर्नमेंट सेंबा पामली बीजेपी की लुसिंगबा सिंगसु पियार हंदकी ताम असिदगी हेना संगदोकलरोय हाइबा अमा लैख्रबनिना हौजिक अइखोइगी मांगदा तारिबा वफम असी हाउस असी टेंसिलकपना मरब ओइरेदुना बीजेपी की एमएलए सिंग हौजिक लैतारक्त्रे बै एमा हेक्ता तौरगा गवर्नमेंट
hekta tawra government ama semba yagadra haibasi soidana yenglamgani wafam asiga mari leinana kairao assembly constitution gi MLA Laurembam Ramesona chaliba tha asigi manungda government ama semba gi oithokpa leitraga de Manipuri legislative assembly gi speaker oiriba TS Satyabatra legislative party gi leader khallaga lengak ama semnaba claim tawba yai haiba gi ingit pikre masida takliba di state asida thamliba suspended animation asi leijaraga su government ama semnaba gi claim tawraga di center na suspended animation adu mathanta lauthok sakhibani aduga government ama semba yagani haibasina masigi karigumba government ama semhandaba taraga di Supreme Court ki mateng lauraga government ama semba yagani haibagi wakhalon ama su uba phangi democracy chatpa lebak ama da state assembly ba suspended tawraga asum thamba haibasi khwaidagi masak thiba thodok amani assembly ama democracy gi laisangni miam gi kholaw nei nepamni asigumba luraba mafam ama central government na asum paisinduna haibasi democracy hatpaga chapma nei haina miam launaba yawramgani adubu Manipur ra hojik thokliba Meitei amasung Kuki gi conflict asi Araiba oide hojik president rule laibani na Meitei gi natra Kuki singi ihau kudimak center na mayuk nari chahi aniga tha taruk haukhre hairaga su Kuki singi separate administration gi demand handokpa leite demand asi asum ahingbu oiriba makhai Meitei ga Kuki ga nungsi chanana laiminau haibasu yaroi asumna thengneriba mong sumdaba mayam asi popular government ama leiriba matamda kokhan bangam gadra haibasi center gi lusing basing na soidana khalamgani khwaidagi henami painingai oiba amana laingak semgani hairiba BJP gi MLA sing hojiksu yetnaba yaudra lusing wa khanba ngambagi pibam leite MLA khara amana hanagi chief minister nongthungpum Biren CM oheningli aduga atopa MLA khara amuna amuk Manipuri legislative assembly speaker TS Satyabatra CM oheningli makoi ani nataba MLA ama chief minister ohennabagi taksin bakangbu amasu leiri BJP gi national leader singna MLA amabu leader ohennaba hek khalubada lengak adu assembly gi flora saingeng tawrokpadagi inthunabagi phibam lakani haibasi center gi lusing basing na ui government ama semlaga su Kuki jogi irang amasung demand di lep khiroi masigi mathakta sing amasung tamta nungoi mayam leiri wafam asi center na loina makhanglagani government ama hatuna semhaluraga maduna hen irang thokna ba party manungda irang amu haurak pataraga di BJP haiba party asi India gi lungmai da haplaga yonbaga chap managa doribani maram aduna Manipur popular government ama lingna ba haibasi thabuk oina hekta onthok rakani haibagi thajaba leite BJP gi national general secretary na Bihar gi election fawbada karimata tawba yaroi haina thajahalaga halahal kibado Bihar gi election Manipur gi lengak sembagi karida mari leinari bagi haibasi wahang oina hangba ngamba MLA yaudri matang asida panjaning wafam di anago lengak ama semge haiba taraga di ahan bada center gi lusing basing na yaba ama sangi makhoida leiriba Manipur gi matang da panba yadri wafam sing adu ningtina wari sanaraga pumnamakta gi waroisin oiba yaba sing adu puthoklaga haine basumgari maduna tana muknaroi kariboi governor da claim tawbagi CP selubana government ama hekta semalakani haibigi thajaba leite masigi sumathakta Manipuri hairiba state asi hojik assembly suspended tawraga leiribani masibu lauthoktrigai da karamna government ama semgadabagi haibasi aruba wafam oiri maram aduna government ama semnaba claim tawraktringai di mamangda BJP gi national leader singna kari pamlibagai haibadu amukta naina haningi aduga latest update ama kanglaipa kyapun bukhalawdigi lauthok charake yesa kyau township ta PDF ki camp ama thugai khre military na 5 November 2025 Manipur da Kuki na season aba pompi ka loina yaure haina kanglaipa kyapun bukhalawna update tobiri